अहानबदा मरुओइबा पाउ सजिबु नोंमा पानबा मैतैगी सही हौबा चेराउबगी थोरम हराउ तयामना पांथोकनख्रे हयिंग इम्फाल द प्राइम मिनिस्टर लाकदौरिबा खोंसतगी दमक सेम साबा चीफ मिनिस्टर ने यंगसिनख्रे अमदी एनएशियन आईएम नि चिंगनबा सिंगना एनईआईडीपी गी आउटर गी मिरेप असांग कसारगी सेनापति दा चथाबा इलेक्शन कैंपेन दा अथिंगबा पिरख्रे खुरुमजरे आईएसटीवी पाउ मियंग ताबिरिबा समुतराम नोकचरे हौजी मपुंगैबा पाउ सजिबु नोंमा पानबा मैतैगी सही हौबा चैराउबगी थरम हराउ तयामना पांथोकनख्रे मैतैगी युमथोंग सिंगदा मथेल लुकोय सेमदुना युमगी थोंगालदा कथोक्तुना चहीगी अफाबा पिबिनबा थौनिखे मसे मसन ओइबा सिंगनासु मबुंग सिंगदा कुदोल पोट पिदुना नुंगाय याइफना लैननबा थौजाल पिखे नुंगथिलगी मतमदा मनाक नकपा चिंग सिंगदा कादुना मफम अदुदा इरात थौनी पांथोकलिबा ईश्वरगी मफमदा थौनिखे लागलिबा मियामबु असोय अंगाम थोक्तनबा पुलिसना ngaksenbagi thabaksu लौखतखे हिरम्सदा रिपोर्ट अमा ngasi sajibu nongma panba cherau baga mari lainana maru oiba thorom amasu oiriba cherau sing kabagi thorom ngasi mefam asida mayamna uba phangli ngasi lamdam asigi tongan tongan mafam singda leiba singda mayamna ayuki chaksar ba matungda singda karaktuna mayamgi awa potha bagi mafam amasu mayamna uba phangbiri मफम असिदा लांगनेबा मियामना मखोयगी अवा नुंगाइगा लोइना मखोयगी बा पाउदमसि मयाम पुना मिफु अमतंग तामिनगिसि ngasi mathensi am yamgre haibang khangdre hongondana loi kaure amung angang sing loina family koi thok pase am ngai hai tare ko mathung cherau si akhoi amku su lak silan khali suti phangdo wani da o nongma jingde tare lak pe कोई मेला में सोई चाहिए इंजांगुदी कई नुरे हाउर पनी कई नो सना थोंगबो अदगी सा ओ चंफुलो मथिन gi wadem yame ti thongbo kai o sahi ma gi amuk lak pani se koina kaninge dana chingje ta karak pa yaba na tamina ko maina sairau bogi jang au bi chara mayam punbo ina chwana lai khon blak pa sam nungai jabam phawi sa da sairau ba ni thok pasi ai gi mota di su pam pam jade hata ki hamba law ba sina sina pam jaba wa Video journalist Songtham Aboy Loinana Paudam Jariba Michael Jimnam ISTV News Cherau Singh मणिपुर की ओइना थास की तांग तरामाथोई अमदि तरा निपाल द पांथोगदोरिबा तरा तरे सुबह लोकसभा इलेक्शन की बीजेपी की वोट खोमनबा हयेंग भारत की प्राइम मिनिस्टर नरेंद्र मोदी इम्फाल द लाकदोरिबा असिदा मियाम की मिफम पांथोगदोरिबा हप्ता कांगजेबुंगदा हौजिक सेम साबगी थबक कन चथरे सेम सारिबसिंग चीफ मिनिस्टर नोंगथोम बिरेन यंगसिनख्रे हयेंग नुंगथिल पुंग अहुम ताबा मतमदा भारत की प्राइम मिनिस्टर नरेंद्र मोदी ना इम्फाल दा हेक थुंगलबगा हप्ता कांगजेबुंगदा मियाम की ओइबा मिफमदा वांगांगदे प्राइम मिनिस्टर की खोंगचत की मांगोइना हप्ता कांगजेबुंग की अकोइबदा सिक्योरिटी पर्सनल सिंगना अकनबा मवोंगदा सेक्शन थौरांग लौखतले चीफ मिनिस्टर ना पाउमी सिंगदा मियाम की मतेंगदगी हयेंग की थौरमसी मियोइ लिसिंग यांखै हेना लाकनी हाइबा थाजै मियामना प्राइम मिनिस्टर बु तरामना ओकपग लोइना माकी पाउजेल तामिनसी हाइखे याम का है इलेक्शन कोड ऑफ कंडक्ट लेबनिना अखोई प्रॉमिस तोबा अदु तोंगनी हाइबा पोट मगदी हाइदरगसु ऑलरेडी माना अखोई स्टेट शिगी दमकता पिरखिबा तौरखिबा हाईवेज डेवलपमेंट की बो हाइरो अदुगा एयरपोर्ट की बो हाइरो फ्लाई कनोगी हेलीकॉप्टर व्हाटएवर माना तौगिबा मयाम दु सु अदुम लेरे अदुगा हयेंग मक्ति
mana sisi tawni habdi lok angmudo ko mande magi love and care duni just am short timing se da namu January thada lamna ngai ni adu so amuk so hujik so mu lakpi dana tawriba prime minister ama hoina notice ta particularly Manipur da magi frequent visit frequent care to budo madugi nungai badu aduni da maroi bade Nakalamuramda Paumisina Hangba Wahangi Paukumda Chief Minister na Handa Kimikala Sida issue da Oirabadi Congress Haugat Ngai Sunglai Late Makwegi Matamdadi border issue Mihat Mipun ILP na Chingba issue Singlai Kibani BJP na Miyamgi Yaifana Batauruba Tabak Singda Miyam Lakani issue da Lakloi Haike Handak NPP na Tauriba Asisu Asengba Democracy ni Lengak Yauminarabasu Makwina Apamba Pongdok Sabani Taubatabu Karigumba issue Amada Hekta BJP na Luchingba government Asina Karitau Kibagi Haibadudi Miyam na Kangi Haike Minaraga sudum yanada ba haidamadu NPP na tawri real democracy ni moi apam moi phongok sabani but any issues that BJP led government Manipur da lai basina kari tawgi ke prajana khangina akoi we never isolate NPP alone we never isolate NPF alone we never isolated ourselves BJP alone from the issues we jointly we are already taken up and we will fight together ada moi nangangi ba hairi badudi real democracy Northeast India Development Party gi outer gi candidate oiriba Asang Kasar gi election campaign NSCN IM gi kangbuna tugaira kre haina candidate masana paumi singda phongdukre ngasi tera sapam director leiba NAIDP Manipur State Unit ki office ta pangthokpa paumi singa unaba aduda mahakna makata na phongdukhibada senapati da leiba mahakpu nungsiba miyoi singna sakhang maikhang nanaba senapati bresta ngasi ayuk miyang gi oiba mifam ama pangthokpani hairi Magna mifam aduga mari lainana wangang lingaida NSN IM ni chingnaba miyoi khara changlaktuna meeting adu kanagi ayaba yauraga tawbano athuba matamda loishilu haina akanma wafam hairakpadagi meeting adu mapung phana pangthokpa ngamkidabani hari democracy satpalebak amada asigumba thawong chathaba asi unconstitutional oiba thawongni election matam khudingi sing the best tawba organization kharana ikai ningai oiba thabak kaya tawba se matungda tawbiganu asigumba miyamda akiba pohanba thawong asina mai pakpangamloi NPF na aina yadaba organization sing sajinaraga vote kananaba hotnabagi thawong pende miyamna vote aningba apamba miyoida thadabada kanana su ayetpa apanba pibangamloi ngasi thokiba thawdo asiga mari lainana SP Senapati da wakatpada pirakhiba response adu pende hiramasigi matangda state amadi central government ki mari lainaba singna akanba mieng changbiyo haike adom election lapo khudingda ekhoigi Chingal Riba organization sing in a good tinjin tinjalaga, Ima Ipa Singbu, Ahalma Singbu Kihanba, Masi Tobigunu, a quay a chumba tose, a hombo purase, Nungsina Lese Heredi, Grigesi, Pantok people no Hibase, Aina Tamjaninge, a political party Amana, a Sikumba, unlawful organization Amasiji Naraga, a Koibuki Hala Tohan Base, a Sigi party, si Chapchana, Musi Manipur labor me Mayamna, Boycott Toraga, Mutapa, Mamitana Mutabase. Masi targa lere kringba ay nahanda MPA kaba matamda Manipur da NPF loina muthakani State Unit ki President Dr. NG Bizoina asigumba thawong asi yamna laibak thiba thawongni matungda amukhana tawbiganu SP Senapati na candidate Asang Kasarbu rescue tawnaba khotnabagi mahutta mapung phana mateng panglaktabagi thawong pende Home Department na wafum asi thawoidana leirabadi Election Commission fawbada wakat kani haike SP da changaga rescue to biu kan biu hai na changma matamda serious oina khandabagi wakhalon amakak uli haibase tabada aikoi da yamna nungai jade aikoi bu kan bigani ena leiriba force sina aikoi na pamjaba aikoi bu rescue to biu haibada khudak ta tobina bagi wakhalon mahutta DC dagi noi permit lobra du ada DC permit ki question leite tawre lan bu lala basu chumbu chumamabsu mi kharana Kudong Sadaba Porama, Tore, I quite Hanabagi, Natraga Gumama Tobagi Torena, Changel Abadudi, Lanbachumba to the corner Tibum, Toyena, Kanje. Nasiki Paugi Mifamaduda, NAIDP, CWC ki President Naringbam Samarjit, NAIDP State Unit ki Vice President Dr. I. Ibo Halbi, Hanagi MLA ke Sarat Amadi Atay Thopuba Kiana Sarukya ke. Numinini Kongsata Imphal da Laklam Kiba North East Democratic Alliance Nedagi convener Oibatin Natana
Assam ki Finance Minister su oiriba Himanta Biswa Sarmana Lok Sabha mikhalda BJP na inner amadi outer gi sit animak phangani haina ngasi Imphal Airport ta paumisinga unabada phongdokre. Magna makata na haikibada BJP party ki oina election gi thabak khumang chawshinduna manglomda sangshilakle NPP na outer gi mirep thadoklabasu inner gi oina di BJP da support tawni haiba wafam laikre India gi oina BJP na sit chahung gi mathakta phangani Modi gi lengak amuk halaknaba afaba candidate ta vote piduna santi leiba apunba lebak ama oinaba honasi CAB gi matangda Amit Shah gi Manipur khongsatta CAB gi maramda karimata hairamdabana CAB asina Manipur praja gi interest sokpa yaude center na khangna North East region asi ngak senbagi wakhalol lei haike Manipur, where there is no NRC, there is hardly any need of cap. So we can create safeguards. We can create safeguard for the people of Northeast, and I can assure people of Manipur that please do not worry about cap. We know your request, we know your demands, and we'll adequately address that. There is nothing to worry on cap. That is why party president has not mentioned about anything about cap, because I already on behalf of party, when I visited last time in Imphal, I have clarified the situation. Maitai singi sahi hoba numit sajibu noma panba chairauba thoramase Manipur gi tongan ba mafam amadi Manipur gi wangmada leiba Maitai singna su pangthokna ke chairauba gi thoramase border town moreda su Maitai gi yumthong khudingda pangthokna ke nungthil gi matamda ima kondong lairembi gi khubamda chatuna irat thongni pangthokna ke Jiribam da leiba Ningsing Khul Biodiversity Park Jiribam gi Cherau Sing da leiriba Nongpok Ningthau amadi Panthoibi imagi khubam da ngasi sajibu Cherau baga mari leinana miyamna yaifa thongni balakna ke Delhi gi Manipur House da su chahi hoba sajibu noma panba Cherau bagi thoram pangthoke Delhi da leiriba miyoi kayana Cherau bagi thoram aduda saruk yaminaduna punna achamba chaklen amasu chaminna ke Imalay sem inat loisang nongpok chingutong tharo sibi lokta leiba ibudo ahara bagi khubamda sajibu nongma pan bacheraw baga mari leinana salai taret ki firal katuna thongni thoram pangthokre miyoi kayana mafam aduda laktuna yaifa thongni ki Imalay sem inat loisang gi president Zabumbam Ombi Thoibina sahi hobagi thoram asibu lamdam asida ing tappa watapa dana lehnana bagi thongni jabagi thoram asi henna pangthok chawthokna ba pandamda pangthokpani haike Nagi mahorondagi aikhoi maitai hairiba aikhoiga aikhoi phurup asiga tatna thanaba yadana loinaraklaba adugumba numit adubu aikhoina hanadagi silairei hanadagi singai adubu amukka hena yokhatjaba oina akhoina asugumba thauramasi pangthokjabani Yelhaumi mitai singi sahi hoba sajibo Cherau baga mari leinana sahi khudingi leptana chatharakpa Cherau bagi yaifa paujel pu bagi pandamda Kangladagi maiba singduna mai lauraga chatpa maira khongsat nambol kaitel fawba ngarang kanglei inat yokhat palupna sinduna pangthokre Prime Minister Khongsat ki mangoina Manipur Police na Imphal West amadi East ki akoibada akanba section thorang lokhatuna lakpagi sarukama oina ngasi ayuk anganbada Imphal East District Police ki SP Jogesandra Hobizamgi miyeng makhada Imphal East Commando amadi Nupi Police yauna New Check on Tribal Colony ki area da aina yadaba miyoi sing leibra haina thibo humbagi thabak chatakre Nupi amadi nupa yauna miyoi chama humdra mari amamamta oina wahang pahong chatharaba matungda Nupi ama amadi nupa ani yauna miyoi ahum masagi takse sabsana yaudabadagi makha taba wahang pahong chathanaba Porampat Police da sinakre Amaromda Imphal West District Police ki SP Megasandragi miyeng makhada Imphal West District Police Commando na ngasi ayuk langthabal Puramakhong Chingmaning Iroi senba maning leikai ningombam awang leikai amadi sangai progi mafam singda aina yadaba miyoi sing leibra haina thibo humbagi thabak chatakre Imphal manungda pamdaba thodok sing thoktana ba Imphal West District Commando ki kangbu amana ngasi nungthil pauna kaithel da leiba tongan ba hotel singda thiba humagi thabak chatakre hotel sing adudi Hotel Santos Hotel Jehovah Nes Hotel Prince Hotel Hotel Christina amadi JM Hotel ni thiba humagi thabak aduda mifami pundi yaukide Commando kangbu asimakna su thangal kaithel gi alu gali amadi Prajatantra gali dasu thiba humagi thabak chatakre miyoi chamri humdranipal lom amamamta oina verification chathaba aduda masagi sabsaba saktak se yaudaba miyoi taranipal lokhatuna makhataba wahang pahong tongnaba city police station na sinakre hari
Bharatiya Janata Party ki Kuntranipan Suba Foundation Day Thauram BJP Manipur Pradesh na Sinduna Kanchipurda Labour Party ki office ta pangthokre. Thauram aduda Manipur Pradesh ki President KS Bhavananda Hanagi President Mainam Bharot na luchingduna BJP Lingkhalamba Din Dayal Upadhyay amasung Shyama Prasad Mukherjee ki photo da laisu katke. M Bharotna Handaki Mikhalasida Lab Party Singna Alliance Semba Luinana Satharakli Bathabak Singda Mipaiba Karishu Laite BJP Hena Mapangal Kalanana Ba Walker Singna Puna Hotna Si Haike State President KS Bhavanandana Insoli Singamaga Samapal Marfudrada Sapong Kiba BJP na Ngasi Sei Kuntranipan Integral Humanism Haiba Wakalol the Chatuna Center da Tam Anirak Lengak Semangamle Ahum Subatam Oina Handak Amuk Semna Bathorang Tori BJP Workers Singna Ahal Oirabat Leader Singna Semlamba Amasung Ngaklamba Wakalol Kaidana Chatuna Hena Mapanga Kalanaba Apung Pana Thaudang Lomina Si Haike Nasi Bharatiya Janata Party na kari ki damukta sugyong wangkalay bisa kari manang gino hay ako'y ahalaman mayam sina mo'y ki damukta ni kalaga kari mathabam dat tawram di party ki damukta natraga country ki damukta ni kalaga thabuk tawram mo mayam din nasi mayam na thase bi matung dene bako'y nasi chakulapang ngami bisa BJP ki Mapok Kumon Thoramasi BJP Thawal District na Sinduna District Asigi Office ta Pangthokre District President L Deven Amadi Thawpuba Kyana Sarukya K Singa Maditam Chap Manana Sakot na Bat Lengak na Thaurang kaya Paikalabasu Churasanpur District ki Henglep Subdivisional Headquarter gi SDO dagi Hauraga Makataba Staff Amata Masagi Laifam Thokpa Office ta Laitabadagi Henglep ki Khunja Sing Khudong Sadaba Mayoknare Residence Certificate Dagi Hauraga Maru Oiba Thabaki Che Sang Lokthok Nanaba Kilometer Humpunipan Lap na Churasanpur District Headquarter da Laktuna Nimit Nini Kaithoktuna Chatandi Mafam dugi lengak ki loisang sing napi singnang kayana songjin duna leire hiram sta paudam ama Hausi aina lejiri informasi Henglep subdivision gi subdivisional headquarter ma oriba SDO gi office makta dani SDO office si mathau tawdabana maram oraga kari kari awaba mayoknari kari khudong chadalo kya thengri haibudu village ki music gi khoipuna khaminasi function tawba se electric khaknani ba police so letre SDO so function tawdre kotar mayam sarga smai free da adum lere Kaiso function late tauba later. Sangsila complex si SDO na lairamba adugumba complex ni lairamni ba SDO office complex si laibam thokpa structure matik chana lairagasu SDO laitaba nambaram oiraga Henglep subdivision si Difang or Vadugumba subdivision of Magapaka Kodin Lerum. Moyasno department se Republic Day independent like ate the kaya laktre. Hujik Chuchanpur da Home. The Chuchanpur Tana Chetlagan of Kochi Sang of Toki Potato over Kamaito. And my toy. She the Assam Rifles say and Bagi Kudam Sangdam Krapangi. Karmaito Haribazaga, the Assam Rifles, later Magi Put Lagan. Hujik se Krungai Matamdamu Lagidrang Hak the talk. Private so amata su letre me chakpak kanda dum yengraga dum lere ising leraga di khara tawraga dum loire mi mayam oibna ising su yamware MLA lak pasi account toba ngame andagi MLA se ma karak pasida tara mari wai la adu orasu atei MLA hina ma se yam la adu orasu Kaiso function late tauba later. Koina ningbase si subdivision headquarters se matam chana ko matam khuding da dum phamba department khuding se dum lehem ningba dum pami
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯃꯛꯅꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯑꯣꯐꯤꯁꯗꯁꯨ ꯍꯥꯏꯕꯅꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯐꯖꯅ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤ ꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯁꯨ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯟꯕ ꯂꯩꯉꯥꯛꯁꯤꯡꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯕꯁꯨ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤ ꯃꯊꯧ ꯇꯧꯗꯕꯇ ꯅꯠꯇꯅ ꯁꯕ ꯗꯤꯕꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯀꯔꯃꯆꯥꯔꯤꯁꯤꯡ ꯂꯩꯇꯦ ꯄꯨꯂꯤꯁ ꯂꯩꯇꯦ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯐꯪꯗꯅ ꯂꯥꯛꯂꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁ ꯑꯁꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯗꯨꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯥꯟꯅꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯤ ICB ꯄꯥꯎꯒꯤꯗꯃꯛ ꯒ꯭ꯌꯥꯅꯦꯁꯣꯔ ꯌꯨꯝꯈꯥꯏꯕꯝ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ Wabagai Gram Panchayat amasung Kairak Gram Panchayat ki Upa Pradhan yauna Ward Member Taramapal BJP da changna khre Mokhoibu BJP Manipur Pradesh ke office ta taram na okhre Thoramadu State President KSS Babananda National Spokesperson Nalin Kohli State Vice President TS Basanta Susarugya ke KSS Babanandana BJP ngasidi malem gi khwaide ki chawba political party ama oibaga loinana party ki leaders sing amasung ideology da thajaba thamduna nauna member kaya changlakli haike Nalin Kolina BJP gi lengak amukhanna lakhanbada state asigi members singna khonabiu BJP gi MP ani state asigi su mai pakanduna miyam gi kholau parliament yohan bangamna ba khona se haike बीजेपी का एक ही मिशन है सबका साथ सबका विकास और नरेंद्र मोदी जी की सरकार उसे लगातार इम्प्लीमेंट कर रही है उसी एजेंडा के साथ पूरे इंडिया में अलग अलग प्रदेशों में पूरे देश में अलग अलग प्रदेशों में और यहाँ पूर्वोत्तर या नॉर्थ ईस्ट में अलग अलग प्रदेशों में बीजेपी गवर्नमेंट्स बन रहे हैं उसी एजेंडा से Congress ki spokesperson Oiramba Sarangthem Manaubi alias Khairan Thaba yauna tongan balam da thabak tawriba mioi 13 NEIDP da yaukre Sarangthem Manaubi bu khudakta NEIDP Central Working Committee ki Vice President number 1 oina su haple haina NEIDP Central Working Committee ki President Narengam Samarjit na lauthokre ngasi nauna NEIDP da yaruklaba mioi sing adu okpagi thorum ama tera sapam director leiba NEIDP Manipur State Unit ki office ta pangthokre yaruklaba mioi sing adu gi manung da advocate Angomcha Araba NPP spokesperson TS Navadip Sharma hanegi Ukhrul ADC gi executive member Wilson Sakshang Rashtriya Lok Samata Party gi General Secretary Ningombam Raju amadi Universal Friendship Organization gi thaupuba kya yaure makoi singa sibu opagi thoram aduda NEIDP gi Central Working Committee gi President Narengam Samarjit NEIDP Manipur State Unit ki President Dr. NG Bijoy hanagi ex MLA E Chan K Sarat amadi thaupuba kya na sarugya ke Thoronga mari lainana NEIDP da nauna yaruklaba Sarangthem Manaubina Makpu Congress na sijinaba yaba sijinaraga langthokpirpani Manipur gi apunbagi saktam amadi hauzik oriba thaudok wathok kayabu thamoi sengna miyamgi damak thabak tawjage khanduna Congress yaukibani adubu Makpu khoisak oina sijinaraga chathokke honarambani haike Thoramadu sarugya kiba CWC gi President Narengam Samarjitna NEIDP haugalakpada ngairiba political party ama oirabasu ngasi miyamna sak khangbiduna thiba horakle party asi hauzik oriba Manipur gi phibam sing asina masa matomta thokjarakibani awang nongpok bharatta hingminariba e gi mari singi force ama sagatpa mathau tai khanbadagi NEIDP asi linghatkibani haukiba chahi humpu asida national party singna Manipur da rule tokibagi mahaina ngasidi lamda masi rasanti sedmitlon amadi khunai gi lamda tongan ba khudong sadaba kaya mayokna duna leiribani masina maram oiduna regionalism gi oiba force ama sagatna ba regional party mapangal kanba mathau tai haike former president party is masagi yamna dakaliba yamna matamsiga chapchana akoida pamliba dugumbalaba akoigi posak atuni aduna regional party ama lamdam sida form to hon bai basa masi mayam sangna sogopham thoi mayam sing yokham thoi MLA Joy Kishan amadi James Gangte kauba mi amana ichamgi hanagi president amadi ichamgi matakta sirakliba maral yumpham yaudaba amadi politicalized tauba allegation ni haina sengdorokli kekru party laiba isamgi office ta pangthokiba pawgi mifam amada isamgi president Yuimi Horamna
James Gangte hariba miyasi mahakna city tharakpadagi thasigi tang amada Churachandpurda chatuna unanaba honake mahak masa leramdabadagi unadana halake adubu masa unakhidaba miyoy aduna matau karamna ichamgi presidentna luchingba team amana lak manga pige haina hairakliबनो haiba hangningai oi aranba amadi sendin sajinba wafamda politics tawbiganu hiramsigi matangda mahak masana media da lale haina sengdora u haina khanganbada election loiraga sengdoke hairakpa maram chade athuba matamda sengdoktrabadi legal action logani haike Asikumba aranba sichinba wafamna last nidi tawpikanu haina aikhoigi icham office tagi aikhoina haininge aikhoina wadep lawkhibado adu aikhoi atum leire karigumba athuba matamda mana asi sengthoktradi magi mathakda aikhoi action ji logani Ichamgi Churachandpur Circle gi Vice President Thangjalian Paitena Mag Masangamde Haibadagi Hangba Chatlubani Numit Aduda Sel Puba Amadi Pina Naba Honakiba Leite Maram Sadana Lup Amasung Migi is a Soknaba Honaba Chumde Matungda Su Aranba Amasung Yumpam Yaudaba Wafamda Politics Tobigan Haike allegation PBC Chumdabani Haibadu Hoida Pongdoni Ado Asikumba politicalized Toba Sikumba Si Matunda Todanaba appeal Tozere Koidum Amadi Pumlen Patki Mahusagi Pibam Kananaba Moramba Maril Tengtok Matau Tari Sijinapam Kangdana Lady Ba Pumlen Pata Lambi Sembirabadi Manipur Tangkai Amagi Nga Amasung Manama Sing Walhandana Walandabangangani Haina Lamdam Dugi Miamna Fongdora Padanatana Nga Foungi Palda U Morok Taraga Jahida Lupa Lak Ohumram Tan Bangamba Mioy Lerama Tenare Hiramsta Paudum Ama Hauze akoina leijariba mafamsi hianglam kendrigi manung chanba imphal dagina kilometer 95 lapaga leiba lamaidong maning lekai mafamsidane mafamsi SPF government ki matamda moramba marine haibasi masi teng thu aga loktak pat ki ecosystem amadi magi ferry free de leba pat singi ecosystem kannaba aduga manipur da ising isok toina thokpa mafamsing se chakpi turen lomda puthakhraga kannana widama akhanawa project amoina paikhatlaga marine si tengba horamane Chayda sakta hingba yang wan hingba pothok ti phang ya income di am ka da subna di henba nga di 100 ai chapchan 100 dum puthona do nga gi boundary hoina kha ga do pal leiri area da po chai thab alu boyjun morok boyjun any thaning hawai bu thab loi phangane haiba marang ka na leirani haijim ji manipur tang khaim di punen personally pugani haiba ji ya sa lei Moro kia hori thajai se lising ani muki chang khai sida nga pharaga sunga pubagi abasta wa adigi moro khichu kaithien da pudraga de khoi tharubai kai kanani ado akhoina hona jaba sida puba sida upai leitabani lambi leitabani nangan da poraga yengkhong aham bada hawalaga gari amakhak yaukhale aba asida adu tana akhoi pora thil Hena puning chung sinangai wariba wafam amana karigumba morama marin sina sapsana tengthokhiba matamda mafam si lo singuba yaba aduga yamna fertile loiba mana masing thaning amongda thaba matamda pothok yam sathina phajana puthokpa mafam ne haibase khangba ngame masina hai khunja singna karigumba masi chapchana ningthina paikhatpiraba aduga lambi sembi bataragadi manipur ki chinja ki mipan tangiba mapan lamdagi mana masing pusilaiba sigumba yam luba leba ki problem se Sapsana ko on mangam gani haibse lamdan ji praja singa apamani thajabani Ithai bhes lak pasina manghal lise kari kari manghan ge bo phausenge abasa mangre isingna thingkat lairabani na ko haji maramba maril khoi nongyai khongaina lairi da makha da ta gi dawbani mone tengthok piraga di sida sauri be singje da makha da haida khraga di lambi thola su khudong chani eni laubu urasu khudong chab loi phangane ba kam laire phauda laire nga da laire ngon gi mana masing kobi alu hawai moro loina makhal laire
अदो लंबी हाइब लंबी सिना फरगदी आइगुम लिसिंग लिसिंग थोलागा कोइरकनेबा अदु ओइरगदी मणिपुर ngasi awatpa lairiba thabak phangdabi abasta mayam lairiche suba nombagi khudong chabase lairagadi mayam se khara makhai safani ko pumlen patta tangaga farm toroga hingiba myoi singi kholau se hoji thamkibaduni hiram sida chinjak ta mi pan tangdanaba manipur gi economy hengalanaba adu unemployment sector solve tawada mateng oinaba government na kari miyeng changakpage haibadidi miyamna yembi khibatari ISTV news ki tamak songthama boiga loinana pautam jaiba Richard Ranjan pumlen pat Chief Minister na haikiba wafam da court tauraga Congress ki wangang loina phongdorakiba wafam thaudang leizadaba thawong mali haina BJP gi senior leader K Saratna phongdokre Kanchipur da leiba party ki office ta pangthokpa pawgi mifam amada mahakna makha taraduna Chief Minister na Silongi angang ama haiba wafam da yamna pukning changduna Congress na media da propaganda sagali basi laibak thibani NPP gi maikei dagi wahai ama fawba phongdokpa leite Congress ki wakal khantadana wangang ba thawong tohaningde Congress na handak ki mikhal asi BJP yadaba miyam ani ki marak ki mikhal ni hairi adubu tasengna mikhal asi saukhatpa pamjaba Congress ki mayokta leiba miyam ani ki marak ta thengnagadaba mikhal ni haike Lisang sinna chimso giba si okram ibo bina Manipur Assembly ki house ta Assembly makta hat panatan upai leite hairi sa Rabina ke punung da leiba punung da leiba angang adugi maran na karino Rabina ke maran na karino Sanjit ki maran na karino hairiba special armed forces ki chattaba mafam ne broad daylight ta assembly session phamming aida adugma mihat ado hat ki adugi debate tawnana bida makta BJP na sem sadan leidi Ing solising amaga tanipal marfudrama toy Anglo Manipur warda mamale bak Manipur gi damak thawai katkraba Yes kul lakpa amadi sengoi shana anigi ningsing thoram ngase thawala thokpam da leiba ningsing khobam da pangthokre Yes kul lakpa and sengoi shana memorial committee amadi justice committee 1891 sinduna pangthokiba thoram aduda committee ki chairman is ibotomi khuman Yes kul lakpagi masu RK Loken Manipur Human Right Commission gi member oiramba RK Rajendra Susaruk yake athokom kaithel manakta leiba ningsing khobam da leisu katlaba matung athokom awang lekai da leiba ibudau arong ningthau sanarik chaning khombigi laibung da thorom pangthoke United Chongtha Memorial Committee ki Secretary Tomba amadi Yes kul lakpa and Sengoshana Memorial Committee ki President RK Vidyapatina Athauba mapa masa Yes kul lakpa amadi Sengoshana gi matang da resource person oina wangang ke Justice Committee ki Chairman is ibotomi khumana British ki khuttagi maraibak maramdamgi ningtamba ngaknaba khonaba lanphamda athauba anina laikidaba numit asibu ningsingba oina amadi sakhangaudraba lanwi singbu ikai khumnaba utpa tangai phade khanduna thoromasi pangthokpani haike अखोई यास्कुलापा अमसुंग संगोसनागे अरोबी हाइट मफम से तानगिबदो के थोबाल अथोपोंगी सोरोकी मनिंग थंबसिदा माइ लाइगिदबा मफम अजुदा अखोइना मोइदि लाइगिब थवाइ अजुगे दमक्ता अमसुंग सखंबा अमसुंग सखंहोदबा लामिन यामदुगी मफमदा हाइकल लेकत तमजरगा अखोइ लाइगिदब थवाइ सिंग अदुगी मफमदे काइ फमदुसबा मखोइ मफमदा हाइकल लेकत तमजबनी Handak pangthokadoriba inner amasung outer gi Lok Sabha mikhala sida mitai maitai aikoi hingdaba yade haiba wakhalol gal loinana ST list da salalu haiba wafamase mayek sengna amasung pukchel sengna saugataba political party amadi candidate ta vote pifam thokpra thoktabra haibadu wakhal munna khalaga firep lobinaba Scheduled Tribe Demand Committee of Manipur na phongdokle sahi manga da amuktang lakpa aikoi gi hak tungi sarol srol gi yenglaga sumna sajina si hairi hauziate ma bremtan lokjare Paradise para fruit. Paradise para fruit. Have a sip and feel the difference. Lakliba April ki tarik tara imsa kaisa numita Rajkumar Films na puthokjaba Mama Dusnupi ni harba film asigi premiere show boto sungso shuduna ucharagani hairiba premiere show sida delivery khwaidagi na thuba food wifi app sizinabiduna adumondogi famfam da food order tobagi khutong chabse lobi Download the food wifi app now. Eastern Motors ki nauna hangdokjariba digitized oiraba Maruti Suzuki Arena showroom da miyamgi damakta thamjariba facilities khudong chaba singa sibu amdang lengsin biraktuna experience tawbiu amadi Eastern Motors na pizariba services sing asigi khudong chaba amutang lobiu mayam su lengsin birau Eastern Motors na mayam butaram na okchari ngaijari
Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Admission offered. Cooperative branch, Tuyam Laikai, opposite to Fortune School. Foundation course for 2019 says class 6 to 10, BOSEM and CBSE 4 to 8 April 2019. Separate boys and girls hostel. Van service, only 35 students per class, limited seats. Jolip, 100% natural syrup, amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Ima pirol suraba natra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhanni adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apikpa khongthang ajoba thabak break ki matungda mayam taram nokchare makhataba pauda taramdoi suba iramdam saitha isai insolusngani taramapal ga loinana ahanba state level open folk song competition ngase gari awang lekai da leiba gari youth club ki ground pangthokre Manipuri Students Federation MSF na sinduna pangthokhiba isai sangdam na ba hodopagi thoram aduda poire leimarol apunba maira pabi Manipur gi president Ima Longjam Mem Chaubi amuko gi president P Devan Sharma Amovagi President Y Kunjarani Devi MS Kogi General Secretary L Ibomsa Gari Youth Club ki Secretary Brahma Mangangsa amasung MSF ki President Ngariambam Milenna Thorongi maru oiba mirsingoina saruk yake Thoronga mari lainana MSF ki President NG Milenna haikibada ipa ipuna yokhatuna thambiramba ekhoigi nat amasung culture yokhatnaba pandamga loinana United Nations na apikpa furup singna makhoigi yelomi singbu yokhat chanabagi thamliba pandamgi makhada thoromasi pangthokpani haike Lebapu kaningbagi aduma wakhalon sing adu makhata na chahi chupalu da tongda chuduna lainana bagi damakta ngasigi sahi hobuna mena sidagi iramdam ire pagasibu nungsibagi adumba wakhalon iramdam ire pasibu ningbagi adumba thongna iramdam ire pasigi damakta karigumba mikum amatang warabaso ai wakhan khanduna ai thabak thorom khara tong pangthok chage habagi adumba wakhal inot ado madu phawbo oirasanu habagi pandam maduda iramdam se thai sai lising ani ga 38 asi sinjabani Ngasi pangthokiba ahanba state level open folk song competition da ningthaujam nganthoibina ahanba yengkhom nongdren nganbana ani suba amasung yumnam bidyarani na ahumsuba takre Kainaw da leiba laining thaulam ahingbagi laifamda sajibu nongma panbagi haikat laikat tambagi thauram laining thaulam ahingba thogalupna sinduna pangthokre thoram aduda kainaw jila parisad member M Somananda thogalup ki president NG Lokeshwar pradhan Sovna Devi ukal gi president CS Parihal yauna tongan ba miyoy singna saruk yakhe Laining thaulam ahingbagi khubam da miyamna haikat laikat tambaga loinana ngasi pangthokiba thoram aduda introduce gani 39 gi class 10 parikhada first position takhibi yaifabi mayengbam second position takhibi Patel Larenjam amadi Surjakanta Irengbam amadi third position takhiba Brahmachari Mayum Balkrishna Sharma amadi Angela Athokpamsu harauta yamna okay first division da mai paklaklaba mahiroi nifu amasung national amasung international gi thakta medal loroklaba sanaroi singda award piduna ikai kumnaba utke anisba position takhiba Surjakanta Irengbamna honabada mai paktaba leiti haike impossible haiba wahai jai koida I am haiba magi wahai anjina I am ai oigani haira thambiraga makhagi tarko wasina possible haiba thambiraga I am possible haina sapi matam puna matam maduda isada impossible haiba wahai je ta leite haiba je khanbiu Lianda Folk and Classical Academy Imphal Dance Institute come performing unit na sinduna Thama chupna satharakpa workshop and production of Manipuri dance for children ngasi Jawaharlal Nehru Manipur Dance Academy Imphal Delusion Kre Sangeet Natak Academy New Delhi amasung Art and Culture Department ki miyeng makhada pangthokhiba thoromaduda Jawaharlal Nehru Manipur Dance Academy ki director L Upendro musicologist amasung director N Tiken art critic amasung writer Ayekpam Rasmani amadi miyoy kyana saruk yake workshop asiga mari lainana takpi tambi ki ba oza tarukta achamba kudol posting piduna ikai kumnaba utke
Director JN Manipuri Dance Academy L Upendrona haikibada hauziki angang singda Manipuri jagoi gi matang da khangan ba si afaba amani yariba makai hiram sida senza thumja dagi laptop phai art and culture tawriba myoy sing pukchel sengba darkar oi haike tungda workshop aduda saruk yakiba angang singi cultural program kayas utke Jawahar Navodaya Vidyalaya Chandal gi Class 6 ki Selection Test Center Mari Chandal Machi amasung More da pangthokre More Government Higher Secondary School da Mahairoi Chamri Humpuna Entrance Test asida saruk yake JNV da Class 6 tanana bagi Entrance Test asi Tamenglong District ki oina su Nungba Liangmei Tamenglong amasung Khopum Center da puna Mahairoi lising amat chani tara Nepal na saruk yaduna pangthokhe Jiribam ki oina su Jiribam Higher Secondary School da pangthoke puna mahairoi sama yang kai taret na exam asida saruk yake Saksham Manipur Prant ke Devyang Seva Kendra gi Thaudang Thauna Tengbang Kol ngasi gari da leiba Mem Higher Secondary School da Disabled gi Commissioner Dr. R.K. Kumar Jitna hangdokre Seva Kendra sigi maru oiba pandam de soinareba singi awada passing mensinba ngamnanaba thabak paikatpani hairi Kunbi Tuinem Nupi Lupna Senduna Tarelak Suba Oina Maring Set Sewing Festival Thalawa Chungi Thauram Technopol District ki Manung Chanba Kunbi Tuinem Village ta pangthokre Nupi Singna Anoba Chahi Hobagi Harau Nungai ba Phongdokpaga Loinana Chahi asigi Thagadaba Maru Marang Khunba Yare Haiduna Jagoi Saduna Isai Sakhe CS Joseph Maring na Iba Thalawa Chungi Isai Singi Lairik Ama Kunbi Tuinem Khulgi Chairman Y Kothalawyang na Phongke Ukrulgi Chingjaroigi Khunja Singna Khamor Angkhwe Breed Festival Pangthokre Volunteer for Village Development na Sinduna Pangthokiba Thoramasi April gi tang tara fawba chathagani hairi Uripok Lamboi Khongnang Khong Veterinary Laikai dagi Urembam Mission Maitegi Lairik Laishu Tamnanaba amadi Sana Khonanabagi matangda Myoy kayana mateng pangnarakle Nakal Chingjal Kauba Lup Amana Chahi Amagi Lairik Tambada Sijinanabat Notebook, School Bag, Pencil, Khongub, Clipboard na Chingba Mateng Pangbaga Luinana, Football gi Kids, Cheng Hawaii Chana Thaknaba Polam Kayamarum Pikre, Magna High School gi Thak Fauba Lairik Tambada Changba, Masak Kudingmag Lup Asina Pigani Hairi. Ngasi ayuk Nongpok Sekmai Police Station gi manung chanba mayai kaithel da laisabi ama thauri yanduna siramle lekidrabi nupi adudi khumuzam bebicha saitara Nepal apokpa basanta ningel maning lekai dagini hari ISTV News na phangba pauda lekidrabi bebicha ngarang imung manunga khana chaina bagi thodok thokraba matung yumdagi thokibadagi hanjilaktabana imung manungi myoy singna thibada ngasi ayuk anganbada thauri yanduna leirambani hari police na asiba hakchang adu lokhalaga Janems ki mokta thamkre Pesimayum Mani Maitei, Miamna Loitang Mani Hiraga Kangnaba, Saknai Rabalila artist, Ngarang Loitang Kuno, Mamang Lekai, the Labor Mayum the Lakidre, Masagi Sahi, Humudratare Sukre, Magna Hingling Matam Dam, Aming Lairaba, Sumang Lila Kayamarum, Yarumbagi Matakta, Manipuri Cinema Dasu, Achoba Taudang, Dorame. How is Sanabagi Pau, Lobida say? Kasi sanabagi pauda Mas Kunmaridagi Kunipan Fauba Guwahati gi Indira Gandhi Athletic Stadium Saju Sajaida Sathakiba Ahanba North East Master Athletic Championship ta Manipur gi Master Team na champion oirakle Manipur na championship asida gold nipu silver taramari amasung bronze ahum lauke Assam na team runner up take Makata pau oina ing sagi pau pangbigani Environment Directorate ki phangkiba ngasi goikiba inga sa amadi miji ki pauda khwaidigi sakiba Celsius degree control dai dasmik amamanga khwaidigi ingba Celsius degree tarani thoi dasmik mapal taru
ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯜꯒꯤ ꯆꯥꯡ ꯃꯦꯛꯁꯤꯃꯝꯗ ꯆꯥꯗ 39.9 ꯃꯤꯅꯤꯃꯝꯗ ꯆꯥꯗ 38.9 ꯑꯣꯏꯈꯤ ꯉꯁꯤꯒꯤ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯆꯥꯡ 0.3 ꯃꯤꯂꯤꯃꯤꯇꯔꯅꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩꯒꯤ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ NACN IM ని ꯆꯤꯡꯅꯕꯁꯤꯡꯅ NAIDP ꯒꯤ ꯑꯥꯎꯇꯔꯒꯤ ꯃꯤꯔꯦꯞ ꯑꯁꯥꯡ ꯀꯁꯥꯔꯒꯤ ꯁꯦꯅꯥꯄꯇꯤꯗ ꯆꯠꯊꯕ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏꯁꯇꯕꯅ ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯃ ꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ